ꯐꯥꯎꯁꯦ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯩꯒꯤꯁꯦ ꯃꯤ ꯑꯃ ꯐꯣꯟ ꯇꯧꯔꯝꯃꯕꯅꯦ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯦ ꯑꯩ ꯀꯩꯕ ꯌꯥꯔꯦ ꯋꯥꯡꯈꯠꯂꯁꯤ ꯑꯩ ꯌꯥꯔꯕ ꯑꯩꯗꯤ ꯍꯩꯇ꯭ꯔꯥ Yang teram ceri mayam interaction hak tau ini sih amadi Lengki dictor tombram reaction aying belangbam live streaming sa champi yang dapat kuding mapu taram nok ceri as manipuni hai adiri reaction comment se dum mathang mathang yoksalai champi yang dapat kuding mapu taram nok ceri aduga rengai chung hai Indrajit hai loina mak pandre waro binu thoi thoi kuman hai au bagai loi tanjare Jabir Khan hai Persya Aribam hai Lenu hai puna po live asida streaming asida taram nok ceri Mamangi life ta tentakna life ama thak betuda akoina announcement ama tawjakebani madudi yengning bata yeu haiba program ama aikoi PUPU gi program ana wama akoi hujik madu hauna bagi damakta aikoi gi viewers singi marakta lai bata thawai yauba adegi lai ko pamjaba roina mahairoi sing haiba tare akoi website ama launch tawjakre pupufoctv.com haiba madugi website aduda changaga makha thangba sarukta yang the yeu haiba program asigi section yauni maduda click here haiba link ama thengnagani link to the namaga submit tawgi button ama muk thengnagani aduda namaga form melaga submit tawraga loire adudaida isam sami ahan bagi link anira kaktani met to ise adu melaga form gi tholani form mayam men bilani aduga kasu yam men dabani yam basic one yam samna akoi ge kanuna creator na hap kibni madu men biraga ayek palai do che da yek po warsu digitally yek po warsu ayek pa sing adu submit tawba yagani aduga haiba file adugi photo adugi natraga JPEG or PDF or mobile account kai mi do nungai en haibirei alone thagatsari comment pabiru ona hai hoi comment amuk sa sakat charake kharadi kalani ngasai gai se comment yengba farak tagre amuk ba pathok charake kaimi makha hapirak laroi dran hai kaimi dagi hana haure ngasi pa habasisu hoi kaimi se matam khitang ngai biyo athubu matam da hamna bot na jage na koisu it festival yaumina se Jabir Khan comment ngai boy na haijage koi gi yengning bata yeu haiba program ama koi atubu matam da sandokna ba hujik kanna honajari no haiba program asida laik bata thawai yauba koi gi viewers sing maroi na satra sing isa isagi ayekpa aikoi da thabirakna bagi adugumba khudong chaba mani haiba si akoi gi PUPU TV gi website pupufoctv.com hairaga Google search tawbiro maduda changaga chingkhatlaga makhada aikoi gi yengingbata yepiu haiba program asigi section ama yarni maduda click here haiba link ama lemni maduda nambiro madugi mathangda submit tawnaba link button amaga lemni maduda nambiro aduga form melaga ayekpado photo do hapaga aikoida submit tawbiro aduga akupa maron khangninga su aina mathak bi hiba number aduda adum pau phawbirau aduga photo adu size se 1 MB gi manung da legadabani 1 MB degi hena chawba yate haijab tare aduga computer da yekpa digitally yekpa live ga su JPEG natraga PDF ki format to thabiro number dam tanga laptop biyo ne mayam hena sika chama ko oiragadi ko number amtang laptop sa ge mayam
ꯑꯩꯈꯣꯏꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ऑफिस की टेलीफोन नंबर 038529111463 अमुतंग हाइजेगे 038529111463 हाइजेबा नंबर असिदा पुंग अयुकी पुंग मापन मखाइदगी नुंदांग वाइरम पुंग तरुक फावबदा अखोइगी हुजिके वेबसाइट अदुदा अदोंगे अयेक पदु सबमिट तौबिरो Hoy. Sanga entertainment na hello yamba roses na comment amakak thambirai. Sanga entertainment hi kamai tauri adum nungai biribra Rohit na so hi bro na thambirai. Makamayong Farouk Eid Mubarak na thambirai ko. Eid Mubarak. Ichi sonamga da kaimiga anigi live na sina ahanbani uba yam harawi haina tondonba na thambirai. Hoy tondonba Daruzes ka kubani live yam tuin thami cheli saga dum thami na bane adung asi marak marak ta dum Daruzes ka mung thaba deidi aiga de cheli saga Daruzes ka sumaina ko gi staff sing adum sinara ka da to adum live thajarake Tuesday ga Friday ga aduga Saturday na live phone in program athu ga dapchara gani adum mayamna program khudimak adum saruk yabiyo na thamjage tondonba adum marak ta yaujara ke live se adum maruoina akogi इचलनी सोनमगा एलिसा का मयांगी इंटरेक्शन की लाइफ से तौजबनी आइसो दुमंग वक्त थोक्सर रखे मैम अदोबा यावबा नुमिता मैम सुम हाइनिंगबा डायलॉग तहनबो सुम अमा ओरगसु सुम अदगी नथगा प्रोग्राम की मरमदा कंटेंट सिगी मरमदा खननिंगबा हाइनिंगबा मोड पिनिंगबा फीडबैक पिनिंगबा लेरगसु अदुम हाइबिरो amuke hena nungai na ba jeli saga thamina ringai da Daruzes le ringai sida mayam da entertain oina aro macham tang hakiten Daruzes gi tamina rakanda tamina bani hena nungai ga dra na khanjai da lomati ama tamina si ai dialogue amatang tawjarake dialogue tang ji wari da dialogue tang thige hauzik chathariba asidagi natraga akogi kanogi mirror gi अखोगी द गर्ल फ्रॉम द मिरर की मधुगी दगी लौखलगा सु तौजरके तामिनसी येकनिंग बता येउ हाइबा प्रोग्राम असे अदुम अयाम्बना अदोमगी इसा इसाबु ओइरसु नत्रगा अंगांग सिंग ओइरगसु अदुम पाव फाउबिरो लाइव सिदा येंबिरिबसिंगना अदुम शेयर तौबिरो अदुगा अयाम्बना लोइना सरुक याहनबियो अखोइ तोंगाना प्रोग्राम अमा दुगिसु सेमजरगा वीडियो दो येकपिराइबा लाइ सिंगदो मिंग मथा पुलप लाउथोकपगी होय तोंगाना फर्स्ट सेकंड थर्ड टॉप 5 खनबदुना मखल अमा ओइरगा अतैगिसु लोइना मिंग केका सुमाना लाउथोकपगी प्रोग्राम अमा सेमजगनी अदुना यारगदी अयाम्बना लोइना सरुक याबियोना थमजगे मनी मतुमना अखोगी सारिक हुरालमदागी यामना होबे होबे उचेन चेलिंगाय मरकी डायलॉग मतेम खक्तंगने तौजरके थमिनसे तंफा अईगी वारी असिदा नंगना थाजगद्रा थाजरोइद्रा हाइबदुदी अई खंग्रे अदुबो मियोइबा कना अमगी मफमदा थोकलरोइदबा थौदो अमा अईगी फमदा थोकलरे तंफा हौजिकति नहाकसु वारी अदु खंगब नत्रा अदुना अई इमा माइबिगी शरीक अदु लौदबा यादबनी सिसिना माइबिदगी वारी लीरबा मतुंगदा तंफादा शरीक लौदा यादे हाबगी मतांगनी हाय असना एंटरटेनमेंट सु चमानना याम रोजेस द गर्ल फ्रॉम द मिरर हाई वॉइस दगी डायलॉग तो बिरोला थमलेर मे हजिकुदो तमख्रे सना एंटरटेनमेंट कनो हजिजी हापीबा अमंबना कौरी हाबसे सिगदी अमा खतंगा थमबिरम हापत्री हापकदबा लाकदबा वारी ओइदिनी सिजे सिजे मति प्राइम हक्तोइनी मे वारी अमा हजिक याम कन्ना पाइथरे हाबतारे मदगी डायलॉग अमा खंगचगे हाय
ꯁꯤ ꯁꯨꯝ ꯇꯧꯔ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ Hiyaino Nangna haimanbadagi ngasidi aikhoi ani tamthiraba umang asida changlakle aina haigadabadi mafam masida nangna uriba khudingmak asengba ngakta oigani haibadi leite nangi namitta seran turan kayama uhalakpa yai madu nangna thajaroidabani yamna cheksinna chatkadabani sumai yamna mysterious oiba suspense na thalaba wari amakakni nauna lakdoiba wari asi Yamba Roses the girl from the mirror hairiba background se yengbada yam nungai tonganba atoppa mawongda tawbirakpase yamna su nungai tongale na sanga entertainment na thambirai masigi background se akoina hanagi tawrakpa mawong singdudagi khajitang awonba khara puraksena akoigi creator na habibai matungina background se kitang mawong anauba amada aikoina semjabani mayamna wari su nauba kano wari su modern khara pusalaga mayamna dum madugi feedback to fazana dum bibi rehira thagachari Biswamitra yumnamna ipan kaimi lambida minaga kaimi lae kaina haidana angang sing nag oiro laknarapra o kaimi lae kaina lambida angang sing nag laknarapra maruina nupa masa sing yamna lakna bayawi kaurak bayawi kaimi nupa masa na khara thawayaw jan kaimi apik nupa masa class ke haini akogi 3 4 5 taigi horaga 8 9 khara dum pakang khaga phagala ko bhawi sang se kaimi da yam khojaba fan yam lay akogi school satra gumba pulap benda go pulap sakibase uwa kanda kaimi kan dum lawrmaga sakibase dum yawri pone handakti monster gi episode oina tawbira o na chinglen na thambira e tongan ba makal gi wari kaya ma puduna lakjage chinglen hoi monster gi sudum semjarake koina wari khara community post vote tawjabane karambane na pamgen aduda monster gi wari duna ju light hena phangibane duna khoje monster gi wari semase na ju koi khanajare athuba matamda puduna lakjage chinglen dialogue tanga pukhachage masina aikhoigi TV da thajaba kanogi short story singi program gi maratagi The Lion and the Mouse haiba madugi wari adudagi wari masa ama gi haiba tare madugida lion ama yawi ningthaw ama yawi lion sigi magi dialogue ama ai khangalag mayam tawjarake Hai nang siyam na pikpo usi masani ni nang naigi kari mateng pang ba ngamgadawri bano Hai nang naigi mateng pang ba yaba amatta leiti ne he ai say umang asigi ningthaw ni aduna ai say kana gi sumateng mathau tade Pare ngasidi nang aibu yamna nokhalle aduna nang bu thadok pirabani sacha yamna wari moral story maruina moral story ma kano lesson macha yawa moral macha khangjan bya ba maruina angang sing dai dai dum wari macha sing akoi TV da dum hapsabani sum wari macha sing se yenglagadi mayamna kogi ISTV channel 113 amadi 127 do subscribe to sendio aduna soida yeng phangani kogi YouTube da thajaba program dagi di TV da thabana yam heli program sing yam heli video sing yam heli aduna law da bichinau singna yaragadi adu loction view subscribe to shen view aduga haiba program sing asi yeng ta view Yamba Roses hinchabigi mawongda tawba khara kiba wari ma simbir o na sanga entertainment na thambai sanga entertainment hazik aikoina hapjara kadori ba wari se amambana kaure hairi ba wari sisu adum masu khara kiba
ꯍꯤꯡꯆꯥꯕꯤꯃꯛꯇꯤ ꯗꯥꯏꯔꯦꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯔ ꯑꯗꯨꯝ ꯃꯥꯁꯨ ꯈꯔ ꯀꯤꯕ ꯋꯥꯔꯤ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯅꯩꯔꯦꯍꯦ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯤꯅ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝꯅ ꯊꯝꯕꯤꯔꯛꯏ Thank you. Vishwamitra Thagachari. Kaimi khaktang nataba Herachandra khaktang hoi ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯁꯤꯗ ꯍꯥꯞꯄ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯚꯤꯗꯤꯑꯣꯁꯤꯡꯗꯒꯤ ꯑꯄꯥꯝꯕ ꯑꯃꯃꯝ ꯌꯥꯎꯕꯗꯨꯅꯕꯨꯗꯤ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯅ ꯍꯦꯛ ꯍꯥꯞꯄꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯂꯣꯏꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯅ ꯂꯣꯏꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒ ꯊꯝꯖꯒꯦ ꯑꯃꯈꯛꯇꯪ ꯅꯠꯇꯕ Mi khudingmakki choice and kanose like and dislike se manadamnina amana ama pami amana ama pami ado kaimi se mayamna yam pami kaimi gi fan mayam ama lay adubo kaimi se kuimalle haiba mi so adum adu dum lay aduna mi makhal yambanina koi subscriber mayam sigi yengaga adum tawjabani majority oibudui matung ina so koi adum chachai adubo ama khakta sum thar laiba yadabnina babok mayam di apam pam da dui matung ina wari khar sin sin na purakpa asina su mayam da nungai na adum akoi da feedback pibirei madu matung ina akoi semjabani aduga akoi na thagat khiba mayam na hojik makha samdrakna ba haiba sing asi madusu matam khara gap lejaraga su adum puthorakhini haijaba tare Chishuram the girl from the mirror dagi dalom tang tobiyo na sanga entertainment na thambirae hoi ai soidana tawjage Sana series kurumjari na thambirae sana taram lokcheri kugi live streaming sida changbirakpagi damakta hojikta changjarakpani yagadro leijage swaida khara nabana abungona thambai username abungona lay taram lokcheri live sida dumbak saroge abiyo monster gumba horror gumba gi comment khara dum thengnajai hojik su monster ga mai laina ba horror ga mai laina ba masi su yamna pamna ba section ama oi masi akoi su adum mamang su myam mu puthokra bani ko maroina monster gi wari myam ko akoi na puthok chakre mayamna dum monster gi se feedback phajana dum pibirai adugi matungina akoi su dum khangna makha tabadasu adum puthorake haijab tare marak thanai dialog ama kainogi ingelai ki ko magi dialog mateng thang hamda khodo tamjage dialog aibo darjes nungari jia adudi dialog mateng taminarsi ko dialog mateng taminarsi adum awai akum to fasal to male atra idang tora si ai simatau hoi ko taminasi mani matum nangna inakta lakpa ngairaklibase yamna kuire aina nangi manglanda sulaktuna nangbu khanganaba kaya ama hotnakri adubu nahakna thajadabana namak aremba tahanki adubu taibang mapuna thaujanbiduna ngasidi nahak aigi iteng pangba lakpiri hoi ai laitin yamna thajadaba misak amani adu aigi mangda nupi yamana aibu kaubagi khonjel tattana tai adubu aina nongmatasu khanjilubadi laiti Thank you matek sidang tawjage live na so kibe hours ngakliyo bro mapung fana matam khudingda taibang semba mapuna loina raga miyam gi seba tawba ngamjaro o taibang puga loina raga na jinlen wangs na thambirakani jinlen wang thagachari bro ngamal yamlaba comment sigi damakta thagat bhungtukchari Miss Sir Anibu Kaimigi Konjel do yam taningi ai adum thagalakpa khuding loina yengjai sanagi comment se Kaimigi vocal da reply am tan pibiragadi hena haraujagada male reply am tan Kaimigi voice da pibiyo tarjesa mayamna kaimi pambiba
ꯀꯩꯃꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯃꯤ ꯃꯌꯥꯝꯗꯒꯤ ꯂꯥꯞꯊꯣꯛꯂꯒ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯃꯇꯝ ꯈꯔ ꯂꯦꯞꯂꯕꯁꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯈꯤꯒꯅꯤ ꯀꯩꯃꯤ ꯑꯃꯨꯛ ꯍꯜꯂꯛꯑꯦꯅ ꯈꯜꯂꯒ ꯇꯥꯕꯤꯌꯨ ꯁꯅꯥ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯆꯨꯝꯃꯤ ꯏꯌꯥꯝꯕ ꯉꯥ ꯊꯣꯡꯕ ꯉꯥꯛ ꯆꯥꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯆꯝꯊꯣꯡ ꯄꯥꯝꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯅꯦ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯀꯩꯃꯤ ꯉꯥꯛꯇ ꯌꯦꯡꯕꯁꯨ ꯇꯜꯂꯛꯄ ꯇꯟꯖꯥ ꯕꯣꯔꯤꯡ ꯆꯨꯔꯛꯄꯒ ꯌꯥꯎꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃꯅ ꯑꯗꯨꯝ ꯃꯦꯟꯁꯤꯟꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅ ꯈꯜꯂꯦ ꯍꯣꯏ ꯑꯗꯨꯅ ꯃꯈꯜ ꯃꯈꯜ ꯀꯥꯡꯁꯣꯏꯁꯨ ꯏꯔꯣꯝꯕꯁꯨ ꯁꯧꯒ꯭ꯔꯤꯁꯨ ꯌꯦꯟ ꯊꯣꯡꯕꯁꯨ ꯂꯣꯏꯅ ꯆꯥꯕꯤꯌꯣꯅ ꯊꯝꯖꯒꯦ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯄꯥꯔꯛꯄꯗ ꯍꯔꯥꯎꯖꯔꯤꯅꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯅꯣꯛꯑꯒꯅ ꯑꯕꯨꯡꯉꯣꯅ ꯊꯝꯃꯛꯏ ꯍꯣꯏ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯕ ꯇꯥꯔꯒꯗꯤ ꯔꯤꯄ꯭ꯂꯥꯏ ꯂꯣꯏꯅ ꯄꯤꯖꯒꯦ ꯑꯗꯨꯒ ꯎꯍꯧꯗꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯎꯍꯧꯗꯕꯁꯤꯡꯅ ꯑꯩꯈꯣꯏꯗ ꯋꯥꯔꯧꯕ ꯊꯝꯕꯤꯒꯅꯨ ꯑꯩꯈꯣꯏ ꯎꯍꯧꯗꯕꯒꯤꯅꯤ ꯎꯕꯨ ꯎꯔꯗꯤ ꯀꯃꯦꯟ ꯑꯃꯠꯇ ꯀꯥꯟꯗꯅ ꯄꯥꯊꯣꯛꯆꯕꯅꯤ ꯌꯥꯝ ꯀꯨꯏꯔꯦꯗ ꯎꯗꯕꯅ ꯊꯝꯕꯤꯔꯛꯏ ꯌꯣ ꯈꯥꯅꯅ ꯌꯨꯖꯔꯅꯦꯝ ꯂꯩꯕ ꯑꯃꯅꯀꯣ ꯀꯨꯏꯔꯦ ꯑꯩ ꯂꯥꯏꯚ ꯀꯌꯥ ꯌꯥꯎꯈꯤꯗ꯭ꯔꯦ ꯀꯩꯅꯣꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯊꯕꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯒꯤ ꯏꯆꯜ ꯑꯅꯤꯁꯨ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯑꯌꯥꯝꯕ ꯏꯟꯇꯔꯦꯛ ꯇꯧꯔꯦ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯖꯔꯛꯀꯅꯤ ꯏꯌꯥꯝꯕ ꯔꯣꯖꯦꯁꯁꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯑꯣꯡ ꯍꯥꯏꯕꯗ ꯌꯥꯝ ꯆꯝꯃꯦ ꯁꯤꯠ ꯁꯣꯅꯝꯁꯨ ꯏꯪ ꯇꯞꯄꯤ ꯊꯥꯒꯠꯆꯔꯤ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯁꯤ ꯁꯣꯅꯝ ꯗꯥꯏꯂꯣꯛ ꯇꯧꯕꯤꯔꯣ ꯍꯥꯏꯔꯒ ꯌꯥꯝ ꯐꯠꯇꯦ ꯁꯉꯥꯏ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯩ ꯍꯧꯖꯤꯛꯇ ꯇꯧꯖꯈ꯭ꯔꯕꯅꯤꯀꯣ ꯀꯃꯦꯟꯁꯦ ꯇꯞꯅ ꯌꯧꯔꯛꯏꯔꯥ ꯑꯗꯨꯒ ꯇꯥꯍꯧꯗꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯩ ꯗꯥꯏꯂꯣꯛ ꯇꯧꯖꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯁꯞꯄꯣꯔꯠꯅꯦ ꯂꯣꯏ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯃꯣꯠ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯄꯦꯟꯍꯟꯕ ꯑꯁꯤꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯂꯦꯞꯇꯅ ꯊꯥꯒꯠꯅꯕ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯤꯝꯁꯤ ꯍꯣꯠꯅꯔꯤ ꯂꯦꯞꯄ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯨꯇꯤ ꯄꯥꯛ ꯂꯩꯇꯦ ꯑꯃ ꯑꯃ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯄꯥꯛ ꯂꯩꯇꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏ ꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯩ ꯑꯗꯨꯒ ꯅꯣꯡꯃꯥꯏꯖꯤꯡ ꯈꯛꯇꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯣꯞ ꯂꯩꯔꯤꯁꯦ ꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯣꯡꯃ ꯈꯛꯇꯤ ꯑꯣꯞ ꯂꯩ ꯑꯇꯩ ꯃꯇꯝꯗꯤ ꯑꯦꯅꯤ ꯖꯦꯅꯔꯦꯜ ꯍꯣꯂꯤꯗꯦꯁ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯕꯛ ꯂꯦꯞꯇꯅ ꯁꯨꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯦ ꯀꯩꯃꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯥꯜꯂꯤ ꯍꯣꯏ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯁꯤꯃꯛ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤ ꯌꯦꯡꯕꯤ ꯑꯗꯨꯒ ꯀꯩꯃꯤ ꯍꯥꯞꯄꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯈꯪꯕꯤꯕ ꯁꯤꯃꯁꯨ ꯑꯗꯨꯝ ꯑꯣꯏꯈꯤ ꯑꯗꯨꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯀꯩꯃꯤꯒꯤ ꯃꯇꯝꯗ ꯅꯨꯡꯁꯤꯕꯤꯈꯤꯕꯗꯣ ꯃꯌꯦꯡ ꯇꯥꯗꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯣꯅ ꯊꯝꯖꯒꯦ ꯑꯩꯁꯦ ꯕꯁ ꯇꯣꯡꯕꯅꯤꯅ ꯂꯥꯏꯚꯁꯦ ꯐꯖꯅ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯆꯥꯎꯕꯤꯅꯨ ꯉꯁꯤꯗꯤ ꯁꯣꯔꯤ ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯍꯣꯔꯦꯟ ꯐꯖꯅ ꯌꯦꯡꯉꯛꯀꯦꯅ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛꯅ ꯊꯝꯃꯛꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛ ꯑꯗꯨꯝ ꯂꯥꯏꯚ ꯈꯨꯗꯤꯡꯒꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯦꯛ ꯍꯧꯕꯒ ꯆꯪꯉꯛꯑꯒ ꯂꯣꯏꯕ ꯐꯥꯎꯕ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯅꯤ ꯉꯁꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯂꯩꯌꯦꯅ ꯊꯝꯕꯤꯔꯛꯄꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯆꯝꯃꯦ ꯈꯥꯏꯗꯦꯝ ꯒ꯭ꯂꯣꯔꯤ ꯊꯦꯡꯛ ꯌꯨ ꯑꯕꯨꯡꯉꯣ ꯏꯖꯥꯖꯅ ꯑꯦꯚ꯭ꯔꯤꯋꯥꯟ ꯀꯪꯂꯩꯆꯥ ꯃꯌꯥꯝꯗ ꯑꯩ ꯄꯥꯡꯒꯜꯅꯤ ꯑꯗꯨꯅ ꯑꯦꯗꯚꯥꯟꯁ ꯏꯗꯨꯜ ꯑꯗꯥ ꯍꯌꯦꯡꯗꯤ ꯏꯗꯨꯜ ꯑꯗꯥꯅꯤꯅ ꯍꯥꯏꯕꯤꯔꯛꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯒꯤ ꯋꯤꯁ ꯇꯧꯔꯤ ꯃꯌꯥꯝꯗ ꯑꯗꯨꯒ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝꯁꯤ ꯆꯦꯛ ꯍꯥꯏꯐꯦꯠꯇꯪ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯐꯦꯠ ꯌꯦꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯅꯣꯏꯁꯦ ꯈꯤꯇꯪ ꯗꯤꯁꯇꯔꯕꯦꯟꯁ ꯂꯩꯔꯝꯃꯅꯤ ꯉꯁꯤꯗꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯛꯇ ꯀꯩꯅꯣ ꯅꯣꯏꯁ ꯈꯤꯇꯪ ꯂꯩꯔꯝꯕ ꯌꯥꯏ ꯏꯌꯥꯝꯕ ꯔꯣꯖꯦꯁ ꯅꯤꯉꯣꯜ ꯃꯋꯥ ꯑꯄꯪ ꯀꯇꯟꯗ ꯍꯅꯨꯕꯒꯤ ꯃꯈꯣꯜ ꯁꯥꯕꯁꯦ ꯀꯅꯥꯅ ꯁꯥꯒꯦ ꯍꯅꯨꯕꯤꯒꯁꯦ
ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯄꯪꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁꯁꯤꯡ ꯅꯣꯛꯐꯗꯦꯒꯤ ꯃꯔꯨꯑꯣꯏꯅ ꯑꯥꯔꯇꯤꯁꯁꯤꯡꯅ ꯇꯧꯈꯤꯕꯅꯤ ꯃꯀꯨꯕꯣꯛ ꯁꯥꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯥꯔꯪꯒꯤ ꯂꯥꯜꯅꯤ ꯑꯣꯖꯥ ꯔꯪꯒꯤꯂꯥꯜ ꯃꯌꯥꯝꯒꯤ ꯑꯗꯨꯒ ꯀꯩꯅꯣꯅ ꯃꯅꯦꯝꯄꯣꯛ ꯁꯥꯕꯗꯣ ꯀꯩꯅꯣ ꯃꯅꯦꯝꯄꯣꯛꯁꯤꯅ ꯄꯤꯁꯛꯅ ꯁꯥꯔꯝꯒꯅꯤ ꯄꯤꯁꯛꯀꯤ ꯈꯣꯟꯖꯦꯜꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯗꯥ ꯅꯥꯎꯕꯤꯅ ꯁꯥꯔꯝꯒꯅꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯔꯪꯒꯤ ꯂꯥꯟꯅ ꯑꯗꯨꯝ ꯁꯥꯕꯤ ꯑꯗꯨꯒ ꯑꯃꯅ ꯍꯅꯨꯕꯩ ꯈꯣꯟꯖꯦꯜꯗ ꯑꯃꯅ ꯅꯍꯥꯏ ꯈꯣꯟꯖꯦꯜꯗ ꯃꯥꯅ ꯃꯥꯏ ꯁꯥꯕ ꯁꯔꯒꯤ ꯀꯩꯃꯤꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤ ꯃꯈꯥ ꯑꯃꯨꯛꯇꯪ ꯇꯥꯍꯟꯕꯤꯔꯛꯑꯣ ꯇꯥꯊꯕꯤꯔꯛꯑꯣꯅ ꯁꯅꯥꯅ ꯑꯃꯨꯛꯀꯁꯨ ꯊꯝꯕꯤꯔꯛꯏ ꯀꯩꯃꯤꯒꯤꯁꯦ ꯃꯇꯥꯡ ꯆꯥꯕꯗ ꯀꯩꯃꯤꯒꯤ ꯉꯥꯛꯇ ꯗꯥꯏꯂꯣग ꯉꯥꯛꯇ ꯇꯧꯕꯒꯤ ꯑꯃ ꯁꯤꯟꯖꯔꯛꯀꯦ ꯍꯣꯏ ꯃꯌꯥꯝꯅ ꯀꯩꯃꯤꯗ ꯇꯧꯈꯤꯕ ꯗꯥꯏꯂꯣꯒꯁꯤꯡꯁꯦ ꯈꯟꯒꯠꯄꯤꯔꯒ ꯏꯔꯒ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯍꯥꯏꯔꯛꯑꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯗꯥꯏꯂꯣꯒꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦꯅ ꯃꯌꯥꯝꯅ ꯈꯟꯒꯠꯄꯤꯔꯛꯑꯣ ꯑꯗꯨꯒ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣग ꯉꯥꯛꯇ ꯇꯧꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯍꯣꯏ ꯀꯩꯃꯤꯒꯤ ꯌꯥꯎꯈꯤꯕ ꯀꯩꯃꯤ ꯑꯣꯏꯔꯒꯁꯨ ꯑꯇꯣꯞꯄ ꯑꯣꯏꯔꯒꯁꯨ ꯚꯤꯂꯤꯌꯟꯗꯒꯤ ꯑꯣꯏꯔꯒꯁꯨ ꯑꯐꯕꯔꯣꯝꯗꯒꯤ ꯑꯣꯏꯔꯒꯁꯨ ꯈꯟꯒꯠꯂꯒ ꯃꯊꯪ ꯃꯊꯪ ꯇꯧꯖꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ ꯁꯥꯎꯟ ꯌꯥꯝꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯊꯝꯕꯤꯔꯛꯏꯀꯣ ꯁꯥꯎꯟꯁꯤ ꯍꯣꯏ ꯉꯁꯤꯗꯤ ꯁꯥꯎꯟ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯏꯗ ꯃꯨꯕꯥꯔꯛ ꯃꯨꯁꯂꯤꯝꯒꯤ ꯏꯗꯅ ꯂꯥꯛꯄꯗ ꯂꯝꯗꯝꯁꯦ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯣꯏꯔꯁꯅꯨ ꯑꯃꯗꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯇꯧꯔꯨꯕ ꯑꯃꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛꯅ ꯊꯝꯃꯛꯏ ꯍꯣꯏ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯌꯥꯏꯐ ꯊꯧꯅꯤ ꯇꯧꯖꯔꯤ ꯋꯤꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯐꯕꯇ ꯑꯣꯏꯃꯤꯟꯅꯔꯁꯤ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯀꯩꯀꯩ ꯂꯝꯗꯒꯤ ꯅꯣꯏꯗꯤ ꯑꯍꯥꯟꯕ ꯆꯪꯕꯅꯦ ꯑꯗꯨꯒ ꯃꯤꯡꯅ ꯀꯩꯀꯩ ꯀꯧꯅꯒꯦꯅ ꯈꯥꯏꯗꯦꯝ ꯒ꯭ꯂꯣꯔꯤꯅ ꯊꯝꯃꯛꯏ ꯑꯩꯒꯤ ꯃꯤꯡ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯔꯣꯖꯦꯁ ꯑꯩ ꯈꯨꯝꯕꯣꯡ ꯈꯥꯏꯗꯦꯝꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯁꯣꯅꯝ ꯑꯗꯨꯒ ꯀꯩꯅꯧꯗꯒꯤꯅꯤ ꯃꯦꯟ ꯑꯣꯏꯅ ꯍꯥꯟꯅꯗꯩꯁꯨ ꯌꯦꯡꯖꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯏꯟꯇꯔꯦꯁ ꯑꯣꯏꯈꯤꯕꯁꯦ ꯀꯩꯃꯤꯗꯩꯅꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯦ ꯑꯕꯨꯡꯉꯣꯅ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯏꯀꯣ ꯍꯣꯏ ꯑꯌꯥꯝꯕꯅ ꯀꯩꯃꯤꯗꯒꯤ ꯈꯪꯈꯤꯕꯅꯦ ꯀꯩꯃꯤꯗꯒꯤ ꯌꯦꯡꯈꯤꯕꯅꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯃꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯩꯃꯤ ꯃꯇꯝꯗ ꯌꯦꯡꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯌꯦꯡꯉꯒ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯒ ꯁꯨꯃꯥꯏꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯐꯥꯎꯖꯩꯅ ꯊꯝꯖꯒꯦ ꯀꯩꯃꯤꯁꯦ ꯑꯩꯈꯣꯏ ꯀꯣꯚꯤꯠ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗꯒꯤ ꯀꯣꯚꯤꯠꯀꯤ ꯁꯦꯀꯦꯟ ꯋꯦꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯅꯤꯔꯛ ꯁꯨꯕ ꯁꯦꯀꯦꯟ ꯋꯦꯕꯇꯨꯗꯒꯤ ꯑꯩꯈꯣꯏꯅ ꯀꯩꯃꯤꯁꯦ ꯍꯧꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯠꯁꯨ ꯂꯩꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯚꯤꯌꯨꯋꯔꯁꯤꯡꯁꯦ ꯑꯗꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯌꯥꯝꯅ ꯊꯨꯅ ꯍꯦꯟꯀꯠꯂꯛꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯋꯥꯏ ꯃꯇꯝꯗ ꯃꯤꯁꯦ ꯌꯨꯝꯗꯒꯤ ꯀꯌꯥ ꯊꯣꯛꯄꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯅꯦꯝꯕꯅꯤꯅ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝꯗꯨꯗ ꯀꯩꯃꯤꯁꯨ ꯊꯥꯕ ꯃꯇꯝ ꯑꯣꯏ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯃꯈꯜ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯀꯩꯃꯤꯁꯦ ꯈꯤꯇꯪ ꯀꯩ ꯃꯀꯣꯛꯀ ꯄꯥꯜꯂꯒ ꯑꯗꯒꯤ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯁꯦ ꯁ꯭ꯀꯣꯞ ꯈꯔ ꯆꯥꯎꯅ ꯁ꯭ꯀꯣꯞ ꯆꯥꯎꯕ ꯍꯥꯏꯕꯗꯤ ꯀꯩꯃꯤꯗ ꯌꯥꯎꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯒ꯭ꯔꯨꯞ ꯌꯥꯝꯈ꯭ꯔꯦ ꯃꯤ ꯌꯥꯝꯈ꯭ꯔꯦ ꯕꯦꯠ ꯌꯥꯝꯈ꯭ꯔꯦ ꯑꯐꯕ ꯁꯥꯏꯠꯀꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯡꯅ ꯆꯠꯊꯈꯤꯕ ꯋꯥꯔꯤ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯈꯤꯕ ꯁꯦꯔꯤꯁ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯈꯥ ꯃꯇꯝ ꯈꯔ ꯒꯦꯞ ꯂꯩꯖꯔꯒꯁꯨ ꯃꯈꯥ ꯑꯗꯨꯝ ꯄꯨꯊꯣꯔꯛꯈꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ ꯃꯦꯝ ꯍꯣꯏ ꯀꯃꯦꯟ ꯈꯔꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯍꯥꯏꯐꯦꯠ ꯆꯠꯀꯠꯂꯒ ꯄꯥꯖꯒꯦ ꯏꯄꯟ ꯀꯩꯃꯤ ꯚꯦꯠꯀꯤ ꯈꯨꯅꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏꯌꯦ ꯑꯝꯇꯪ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯁꯟꯕꯤꯔꯝꯃꯣ ꯅꯣꯛꯄ ꯈꯛꯇꯪ ꯑꯃꯨꯛ ꯇꯧꯖꯔꯒꯦꯀꯣ ꯐꯠꯇꯕꯩ ꯈꯨꯅꯣꯛ ꯌꯥꯔꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯗꯤ ꯀꯩꯃꯤꯁꯦ ꯍꯧꯕꯗꯒꯤ ꯌꯦꯡꯖꯔꯛꯄꯅꯦ ꯍꯟꯗꯛ ꯊꯥꯒꯠꯂꯛꯇꯕꯁꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯜꯂꯨꯕꯅꯦ ꯁꯥꯔ ꯑꯗꯨꯒ ꯂꯥꯏꯐꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯊꯥꯒꯦꯅ ꯁꯅꯥꯅ ꯊꯝꯕꯤꯔꯛꯏ ꯀꯩꯃꯤ ꯍꯧꯕꯗꯒꯤ ꯌꯦꯡꯕꯤꯔꯛꯑꯦ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯣ
ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯇ꯭ꯌꯨꯁꯗꯦ ꯐ꯭ꯔꯥꯏꯗꯦꯁꯦ ꯑꯗꯨꯝ ꯊꯥꯖꯕꯅꯦ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯒ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯁꯦꯇꯔꯗꯦꯗ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒ ꯍꯥꯞꯆꯔꯛꯑꯒꯅꯤ ꯑꯌꯥꯝꯕ ꯔꯣꯖꯦꯁ ꯑꯃꯗꯤ ꯆꯦ ꯁꯣꯅꯝ ꯀꯩꯀꯩ ꯏꯟꯖꯥꯡ ꯆꯥꯕꯤꯔꯛꯀꯦꯅ ꯁꯉꯥꯏ ꯏꯟꯇꯔꯇꯦꯟꯃꯦꯟꯅ ꯊꯝꯃꯛꯏ ꯉꯁꯤꯁꯦ ꯑꯩ ꯄ꯭ꯂꯥꯎ ꯑꯣꯏꯅ ꯆꯥꯔꯛꯑꯦ ꯃꯌꯥꯝ ꯑꯩꯗꯤ ꯏꯔꯣꯟꯕ ꯆꯥꯔꯛꯑꯦ ꯑꯩꯁꯦ ꯅꯣꯏꯒꯤ ꯂꯥꯏꯚ ꯌꯦꯡꯂꯤ ꯕꯁ ꯃꯅꯨꯡꯗ ꯂꯦꯞꯂꯒ ꯇꯤꯚꯤꯒꯤ ꯁꯥꯎꯟ ꯃꯔꯛꯇ ꯌꯦꯡꯂꯤꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯃꯀꯃꯌꯨꯝ ꯐꯣꯔꯣ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗꯤ ꯑꯣꯜ ꯚꯤꯌꯨꯋꯔꯁꯅꯦ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯍꯧꯕꯗꯩ ꯅꯦ ꯌꯦꯡꯂꯤꯁꯦ ꯄꯨꯄꯨ ꯇꯤꯚꯤ ꯍꯦꯛ ꯂꯤꯡꯈꯠꯂꯛꯄꯗꯒꯤ ꯁꯉꯥꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯍꯣꯏ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔ ꯑꯃ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯗꯨꯅ ꯂꯥꯛꯄꯤꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ 17ꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯀꯩꯅꯣꯗ ꯀꯦꯁꯦꯠꯀꯤ ꯈꯨꯊꯥꯡꯗ ꯁ꯭ꯇꯣꯀꯤꯁꯀꯤ ꯈꯨꯊꯥꯡꯗ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯄꯪ ꯇꯞꯇꯥ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯀꯦꯁꯦꯠꯀꯤ ꯊ꯭ꯔꯨꯗ ꯊꯥꯔꯝꯃꯤ ꯄ꯭ꯂꯥꯟ ꯇꯧꯖꯔꯛꯄꯗꯤ 2014-15ꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯖꯔꯛꯑꯒ ꯑꯍꯥꯟꯕ ꯊꯥꯗꯣꯛꯈꯤꯕꯁꯦ ꯅꯤꯡꯉꯣꯜ ꯃꯋꯥꯁꯦ 2015 ꯑꯗꯨꯋꯥꯏꯗ ꯍꯧꯒꯠꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯗꯨ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯃꯇꯝ ꯈꯔ ꯀꯦꯁꯦꯠꯇ ꯊꯥꯗꯣꯛꯑ ꯃꯇꯨꯡꯗ ꯀꯩꯅꯣꯗ 2017 ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯦ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯀ꯭ꯔꯤꯌꯦꯇꯔꯅ ꯑꯃ ꯑꯅꯤ ꯍꯥꯏꯕꯗꯤ ꯍꯧꯗꯣꯔꯛꯄꯁꯤꯗ ꯁꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯑꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ 2017 ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯂꯣꯟꯆ ꯇꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯕꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯌꯦꯡꯕꯒꯤ ꯑꯗꯨꯝ ꯆꯠꯊꯕ ꯉꯝꯖꯕꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯀꯤꯌꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯉꯁꯥꯏ ꯑꯩꯅ ꯅꯣꯛꯄꯗꯣ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯊꯦꯡꯛ ꯌꯨ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯁꯥꯔ ꯂꯥꯏꯛ ꯊꯥꯕ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯐꯥꯔꯨꯛꯅ ꯍꯥꯏꯕꯤꯔꯛꯏ ꯀꯩꯃꯤꯒꯤ ꯈꯣꯟꯖꯦꯜꯅ ꯏꯠꯀꯤ ꯋꯤꯁ ꯄꯤꯕꯤꯌꯨ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯦ ꯍꯣꯏ ꯇꯧꯖꯔꯛꯀꯦ ꯍꯟꯗꯛ ꯆꯍꯤꯁꯤꯒꯤ ꯏꯠꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇ ꯌꯥꯏꯐ ꯃꯥꯡꯒꯣꯜ ꯋꯤꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯧꯅꯤꯖꯔꯤ ꯁꯤ ꯍꯥꯏꯖꯒꯦ ꯏꯌꯥꯝꯕ ꯔꯣꯖꯦꯁꯁꯦ ꯌꯥꯝ ꯄꯥꯜꯂꯣ ꯁꯉꯥꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯝꯇꯪ ꯍꯥꯏꯐꯦꯠꯇꯪ ꯄꯥꯊꯣꯛꯄꯤꯌꯨ ꯑꯩ ꯍꯣꯏ ꯄꯥꯟꯖꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯗ ꯊꯥꯒꯠꯂꯛꯄ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯌꯦꯡꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯦꯅꯤꯃꯦꯁꯟ ꯁꯦꯝꯕꯁꯨ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯒꯨꯝꯕ ꯆꯦꯅꯦꯜꯁꯦ ꯌꯥꯝ ꯐꯩꯌꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯇꯔꯅ ꯊꯥꯒꯠꯄꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯄ ꯀꯟꯇꯦꯟ ꯈꯨꯗꯤꯡꯃꯛ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯦꯡꯕꯤ ꯍꯥꯏꯕ ꯇꯥꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯔꯤ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯁꯤꯕꯨ ꯂꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕ ꯑꯩꯈꯣꯏ ꯚꯤꯌꯨꯋꯔ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯀꯩꯃꯤꯅ ꯏꯃꯥꯡꯗ ꯂꯦꯞꯄꯒꯨꯝ ꯇꯧꯋꯦꯅ ꯁꯅꯥꯅ ꯍꯥꯏꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯁꯥꯔ ꯂꯥꯏꯚ ꯊꯥꯕꯗꯅꯁꯨ ꯊꯝꯕꯤꯔꯛꯏꯀꯣ ꯑꯩꯈꯣꯏꯅꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯄꯨꯟꯅ ꯑꯃ ꯇꯧꯖꯈ꯭ꯔꯕꯅꯤ ꯑꯗꯣ ꯍꯣꯏ ꯑꯃꯇꯪꯒ ꯈꯔ ꯁꯥꯡꯕ ꯑꯃ ꯍꯣꯏ ꯇꯧꯔꯀꯥꯟꯗ ꯑꯃꯇꯪ ꯈꯟꯒꯠꯆꯍꯟꯒꯦ ꯑꯩ ꯈꯟꯖꯔꯛꯑꯒꯦ ꯃꯩ ꯆꯠꯂꯦ ꯋꯤꯁꯇꯣ ꯁꯥꯎꯟꯅ
ꯄꯛꯆꯩꯗ ꯍꯥꯏ ꯀꯩꯃꯤꯒꯤ ꯁꯥꯎꯟ ꯄꯛꯆꯩꯗ ꯍꯥꯏ ꯍꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯈꯤꯕꯗꯣ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡꯉꯣ khara sang baptang khanga charake dawji sai pe comment pathokpiyo makon ama thoibsi akoi construction ama kan sathari madugi makol myam kin wara ubi adre ngasi gi oinadi sigi matek se tawisi 8 se yano ke dore mo haladi ko ladi tawisi मैम हाइफे kitang kan ngangjera ge myam noise kar सामने lay से कितन ये नोइस ही mathakta yam kan construction gi chathari music hi ai no kai dore mo halak labadi hi ai no nang bu mapham asida hondoklam laga ai kamdong yum da chatkani nang gi pabado phangnaba thiasi ado lamhang goi basida aidi yamna ingi phi so amata purakte kamai tawne ai gi phi mayom sida yaram basu yai thabak halak padagi yum da changlam dana adum lakhabani ai am ta yang lagi se phi se thara ga hi po to che phi asi thara ga hipasi adu ingli do phanaba mai hoganaba ai mafam chabam te yang lukige hoi matang sida loisalle habadi keno tawre dialogue se mayam tawthokpasu yadriba sigi wari se haptriba mo oiriba ko haptriba ni wari se hana loi khangdok kitare dialogue live khudingi su matek tawbada Darjes kaimi thagal walibo kaimi soida thagal kani matam khadi ngai minasi marak marta tai wari mathang khra puthokado ba leiri ado ngai minasi abungo drill mani adugi makhon oi ga khol ne mani ngasi di brother kaimi yara me da chawba official na hai maya kano da chawba kano sida live sida me tara nokseri nungthilgi mangda live tharame aigi mangse chumkhreda ena manipuri story animation na haibirai adongi mangdo achumbo oire mang phawnari hoji koi live thajare PUPU Folk TV ki video khara okay hai do no agar hoi channel khara subscribe channel subscribe yam da channel khara na thagal hawe ba channel subscriber yam da channel khara akhoi gi video thagat pa thingai hai bira poram gani mase mase akhoi na sumar marta dum khara thengna sai adigi akhoi gi khanga chanaba mi na su akhoi da sumaina mi na thagal le habagi akhoi da share toraga ugalak pa yawi madu akhoi gi site tagi akhoi na moida ayaba piba leite aduga madu thagat pada kehani kitang akoina nungsibagi sumna photo gumba screenshot gumba natra kai matek adu maina thagat pa de akoi kai su kai je de madu nataba kano tawraga di sang video oina sizinaraga akoigi isagi kananabagi damakta isagi channel da thagat padudi mapu taktana thagat padudi madu senga aikoigi video orgasu mi atopagi video orgasu masagi nataba thagat padudi madu lali madu samna harabada masagi dukanda migi pot lona lauraga magi dukanda yonthopaga samane migi dukanda gi pot lona lauraga masagi dukanda yonthopaga samane madu adugumba do thingnabi taragadi report tawsanbiyo channel do aduga akoida su channel maming ke ka do adum haibiro aikoina thingnadabasu yawi thingna taragadi akoina su lawthokpiyo na adum haijage aduga akoina udaba taraga su mayamna channel do report tawsanbiramo noi live yengaida yongi thongal hendobo khangongdre na phorongna habire makamayung pharuki comment se sumaina dum nokningba amadi live khudingi dum yawngani ado yumda changbadi kawbigano akhoi live se yengagasu wow ya mali en hare ise ha dialogue to bidu yoram gudama male aidi kaimi gi saksing asitang ujai kaimi da kaimi male sarana sanana tambire
ꯃꯈꯣꯜ ꯈꯪꯉꯤꯁꯦ ꯑꯩꯁꯨ ꯁꯨꯝꯃꯤꯅꯤꯅ ꯇꯥꯕꯗ ꯈꯪꯉꯤꯅꯦꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯗꯤ ꯗ꯭ꯔꯤꯜ ꯍꯨꯠꯄꯒꯤ ꯃꯈꯣꯜꯅꯤ ꯈꯪꯉꯤꯁꯦ ꯏꯟꯁꯥꯡ ꯑꯃꯨꯛ ꯆꯥꯔꯁꯤ ꯌꯥꯎꯈꯤꯗ꯭ꯔꯣ ꯌꯥꯎꯒꯗꯕ ꯂꯩꯕ꯭ꯔꯥ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯁꯦ ꯃꯌꯥꯝ ꯉꯁꯤ ꯃꯌꯥꯝ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯃꯌꯥꯝꯒ ꯊꯦꯡꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯖꯗꯅ ꯉꯁꯤ ꯗꯥꯏꯂꯣഗ് ꯈꯔꯁꯨ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯑꯦꯅꯥꯎꯟꯁꯃꯦꯟꯁꯨ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯒ ꯑꯗꯨꯃꯥꯏꯅ ꯏꯟꯇꯔꯦꯛ ꯇꯧꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛꯁꯤꯡ ꯇꯥꯕꯗ ꯌꯥꯝ ꯄꯦꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒ ꯂꯥꯎꯊꯣꯛꯆꯒꯦ ꯌꯦꯛꯅꯤꯡꯕꯇ ꯌꯦꯛꯎ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯒꯗꯧꯔꯦ ꯃꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯂꯥꯏ ꯌꯦꯛꯄꯗ ꯊꯋꯥꯏ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯏꯁꯥ ꯏꯁꯥꯒꯤ ꯑꯌꯦꯛꯄ ꯀꯔꯝꯕ ꯑꯌꯦꯛꯄ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯑꯣꯏꯔꯒꯁꯨ ꯃꯁꯤꯗ ꯊꯥꯒꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯌꯥꯎꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯍꯦꯔꯣꯒꯤ ꯁꯥꯏꯠꯇꯩ ꯑꯣꯏꯔꯒꯁꯨ ꯕꯦꯠꯀꯤ ꯁꯥꯏꯠꯇꯩ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯒꯁꯨ ꯅꯨꯄꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯒꯁꯨ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯈꯟꯒꯠꯂꯒ ꯃꯗꯨ ꯌꯦꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯋꯦꯕꯁꯥꯏꯠ ꯅꯧꯅ ꯂꯣꯟꯆ ꯇꯧꯖꯕ ꯋꯦꯕꯁꯥꯏꯠ pupufoctv.com ꯍꯥꯏꯔꯤꯕꯁꯤꯗ ꯆꯪꯕꯤꯔꯒ ꯍꯥꯏꯔꯤꯕ ꯑꯌꯦꯛꯄꯒꯤ ꯁꯦꯛꯁꯟ ꯑꯁꯤ ꯃꯈꯥꯗ ꯊꯦꯡꯅꯒꯅꯤ ꯆꯤꯡꯈꯠꯂꯒ ꯃꯈꯥꯗ ꯊꯦꯡꯅꯒꯅꯤ ꯃꯗꯨꯗ ꯀ꯭ꯂꯤꯛ ꯍꯤꯌꯔ ꯍꯥꯏꯕ ꯂꯤꯡꯛꯇꯨꯗ ꯅꯝꯕꯤꯔꯒ ꯁꯕꯃꯤꯠ ꯇꯧꯕꯒꯤ ꯕꯇꯟ ꯑꯃ ꯊꯦꯡꯅꯒꯅꯤ ꯃꯗꯨꯒꯤ ꯕꯇꯟꯗꯨꯗ ꯆꯪꯉꯒ ꯐꯣꯔꯝ ꯃꯦꯟꯕꯤꯔꯣ ꯑꯌꯦꯛꯄꯗꯣ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯁꯕꯃꯤꯠ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯐꯣꯇꯣ ꯑꯗꯨ MB ꯑꯃꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯌꯥꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7:30ꯗꯒꯤꯅ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯒꯠꯄꯤꯔꯛꯀꯗꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯔꯤꯁꯤꯞ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯑꯌꯦꯛꯄ ꯑꯗꯨꯗ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀ꯭ꯂꯥꯁꯅꯆꯤꯡꯕ ꯍꯥꯞꯄꯤꯔꯛꯎ ꯏꯁꯥꯒꯤ ꯆꯍꯤ ꯍꯥꯞꯆꯤꯟꯕꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯅꯣꯠ ꯇꯧꯁꯟꯕꯤꯌꯨ 0385291146 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ 0385291146 ꯍꯥꯏꯔꯤꯕꯁꯤꯗ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯑꯌꯦꯛꯄꯗꯨ ꯁꯕꯃꯤꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯇꯣꯞ 5 ꯈꯟꯒꯠꯂꯒ ꯑꯩꯈꯣꯏꯅ ꯑꯈꯟꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯃꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯎꯠꯆꯒꯅꯤ ꯑꯗꯨꯒ ꯏꯆꯝ ꯆꯝꯕ ꯈꯨꯗꯣꯜ ꯈꯔꯁꯨ ꯃꯌꯥꯝꯗ ꯈꯟꯒꯠꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯑꯗꯨ ꯇꯝꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯂꯥꯏꯐ ꯑꯁꯤꯗ ꯆꯪꯕꯤꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯔꯣꯖꯦꯁ ꯑꯃꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ